Immense Paodam yang tabiri punamakpu khurumjari ngasigi maroiba pauda World No Tobacco Day gi thoram pangthokre beneficiary marifuni da lemna gas yanthokre loinana NDA sarkar fel oire haina doctor narana haikre haujik mapungoiba pawmuk lobirasi District Health Society Kaksing na sinduna World No Tobacco Day gi thoram ngasi District Hospital Kaksing da pangthokre Tobacco and Heart Haiba Team the Pangto Kiba Thorum to the District Health Society Kaksing Mission Director Oriba Chief Medical Officer Kaksing Dr. S.S. Mangul District TB Officer Kaksing Dr. K. Hais Saitabala Amasung District Hospital Kaksing MO in SARS Dr. Y. Bizendrana Thorum Mapusing Oike Nasigi Thorum Sing Pangto Pagi Matang the District Health Society Kaksing District Program Manager T. Hais Pravabati na Nungi Warol PK MSPDCL gi makhada laiba Quest company gi makhada lairiba lineman chani yankhai rom mafam marang khangdana lairiba asi MSPDCL na makhata na thabak su kho hairabadi aiba serol amma pigadabani pidaba tarabadi thabak leplagani haina all Manipur Quest staff union gi secretary Konthaujam Suidesh Kumar na phongdokre magna makha taraduna Quest company asigi makhada lineman oina mioi chani yankhai rom contract basis ta tam ani ahumlak agreement sign tawnaduna thabak suraga lakle agreement ki matam loikhibadagi company asida haijabada matung tha ani gi agreement amuk contract oina thabak subagi serol pirakhi serol adu company gi makok thongba officer singna matam tenmalli thabak subangam loi haina ayaba pirakhide talak asida MSPDCL gi official singna makhata na thabak su talab chang naina pigani haiba wafam ama phongdorakle lineman singna asok apan ana ayek khudong thiba tarba matamda mapung phana daita lobi naba laitabadagi lineman kaya maina singduna amadi asiana kaya su thokre haike Questna hana yengbidaba maramna miyamgi thabak suriba sing asibo lanai oina tahanduna masa masana layengduna lakli Quest company na makhata na contract agreement pidrabaso MSPDCL na thabak su kho hairabadi aibase ama staff sing da pigadabani haiba serol pidaba tarabadi staff sing na thabak suba leplagani haike MSPDCL na haiba thabak si aikoi si MSPDCL da aikoi daily wages oina natraga hana leramba outsource oina pura humjin biro chap chaba aiba jirol mai koi da khangan biro sini aikoi naine si natraga di aikoi makha ta ba chang akan ma phongjang mayam ama kusamnaraga ba ki organization mayam ama ta kusamnaraga akan ma phongjang jangselagani Pasoi Assembly Constituency gi manung sana laiba Taubungkhok mayai lekaida MS Pasoi Eden Gramin Bitrak na sinduna Prime Minister gi Ujala Yosna gi makhada AAY gi card paiba beneficiary marifuni thoida gas lem na yenthokre thoramaduda MS Pasoi Eden gi manager Ningthaujam Manisnana athoiba mithong lamdam madugi ahal thangjam khoidum na thoramapu amadi social worker R Keramesona akhanaba mithung oike thoramapu oikiba thongam khuidom na phongdok khibada ngasi pangtholiba thoram asi Prime Minister Narendra Modi gi mieng makhada laita laira yumthong khudingmakta gas sizinana bagi pandamda pangthokpani makhata na kendra sida lairiba beneficiary singda scheme asigi matangda mapung phana awareness piduna scheme sigi khudong saba phangdana lairiba mioi sing thigatuna gas bibagi thabak sathagani haike Pasoi Indian gi manager bagi Nishaga giba madam size lairiba kano pili sotauraba scheme sing makhada ya thongba yawa mi khara thiminasi haibo pamse tham loina na kogi maman gi khara koi sagi beneficiary thijaraga koi pasoi ge area da scheme sing makhada pibiyaba ya singasi beneficiary singasi koi pasoi indian ga tana jaraga yenthokpi dorma singasi rasida pangthok sabani Kaksing Bazar gi nupi kaithel gi manungda singmi singi damakta khaktuna thamliba kaithel sangi pofam sing phamjilamba sing asi Kaksing Municipal Council gi chairperson amadi councillor sing Kaksing Bazar Board Welfare Association gi member sing CSO sing na loina Kaksing Police yawa apunba khutpu amana
takthoktuna singmi singbu hanagumna makoi makphoi phampham phamhankhre lamdam asida sel tanba lakliba nan local singna fake document sing saduna bank tagi asoba senpham kaya narol da lokthokre haiba pau phangbadagi akom lupna RTI thaduna madugi sabsaba document puthokna ba khangankre haina akom luki president Chandramani Khuman sana phongdokre ngasi lampen pat DC office ki opposite laiba kom lup ki office ta pangthokhiba paugi mifam amada Chandramani Khuman sana paumi singda phongdokhibada mantri pukhri da laiba Mahendra Kumar Jain kaubanan local amana English Marida Thangal Bazar gi MG Avenue da Laiba State Bank tagi floor mill salaina bagi demak lupa crore nipa lokthokhiba adugi matangda akaknaba pau ama phangbadagi akom lupna thigat ke mauna bank tagi loan launaba piramba documentsing amadi masada laiba lamgi documentsing adu yengba matamda mahaki property aduna sale oina lupa crore ama loan lawai yabagi amount phanglamkhide mahaki floor mill gi mafamda satuna survey tawba matamda mahaki mill adu salaibagi khudam amata leiramkhide bank ki mioi kharaga manaduna sale khara piraga loan hekta pithopa asina singlamdana lamdam asida sale tanba lakpa mioi singna sen kiba thoklabadi lamdam asida lehawriba miyamda mangjabani bank singna loan piba matamda mamangda singlamdaba sing adu yenglaga pidabagi satnabi amasu leiriba asida puthakiba senpham sing adu phugatnaba hotnabada awaba kaya mayokna hali haiki SBI gi Central Public Information Officer da thariba RTI asina atubo matamda asengba documents sing amadi maram sing adu khangba ngamlagani matungda sungu asigumba fake documents sizinaduna bank tagi loan loba amadi bank ki mioi singna loan piba asi tawbigano asigumba thawong asi makata na satharamba thengnarbadi akomlupna tuminna leithok loi haiba wafam su paumi singda thamkhe khasa pasa khra pira kanu da chemjin sajin ba land valuation ama pira kanu da makoigi sen khra phanguraga aran balambi am khak chatthi bado madudi ekona kanjaning badagi yama phung oina singum pot chide koi mieng thamjabani aduna RTI tha khribagi pot asi phangna kandu da ekoi makha ta ba ekoi magi mathakta ekoi lawrak ba aili oba pot mayam singu du so ekoi sumsoi soidana ekoi miyam da makha ta na thamjaraki gani Board of Secondary Education Manipur Lawa High School Living Certificate Examination 2018 da kunsuba position da mai paklabi karong renewal kom yauna sahi asigi HSLC examination ko semna lawa higher secondary examination amasung CBSE na lawa all India secondary school examination class 10 da mai paklaba mantak village ki mahairoi singbu mantak students union MSU mantak na miyam ga pullaga harau tramna oktuna pukning thogat pibaga loinana makhoi gi tungi yai phanaba thongni jakre ngasi kaksing mantak village ta leiba khungi community hall da pangthokiba thoram aduda kaksing district ki deputy commissioner Nailenthang Telin IS na athoiba mithung mantak village gi chief M Kulasan komna thoram mapu kaira gram panchayat ki pradhan Langbam Santi Leima amasung mantak primary school gi headmaster Naurem Nimaina akhanaba lengbirak pasing oina saruk yakhe ngasigi tharamduda HSLC examination 2018 da kunsuba position da mai pagal khabi Padmaratna English School kaksing gi mahairoi karong renewal kom ke binod kom amasung premila kom mantak village wasemna loba higher secondary examination 2018 science stream gi oina mantak village ki makok oiraba Levion Armstrong kom arts stream gi oina mangte lengsureng kom yauna HSLC examination mai paklaba mahairoi mapan higher secondary examination mai paklaba mahairoi taret CBSE gi all India secondary school class 10 examination 2018 da mai paklaba mahairoi ani punna mahairoi tarani panda mana amadi memento piduna pukning thogatke Reverend S Sanglen komna blessing minister oiduna mahairoi sing asigi tungi yai phanaba isoda thongni jakhe ngasi yupung nipan makhairom tabada national highway 102 Imphal More lambi gi lengang tabida Imphal dagi More tamna lakwa ben number na MN01 K6211 ase Pit Sam Yankei Rom Luba Lokhada Tasin Badagi accident talk to the Mui Ani Sokley accident talk Badagi Soklava Mui Ani Adudi second driver license Kennedy Maitei Sahi Contragani Toy Apopa El Ibomsa Yaripo Koirom Amadi driver license Sanatoi Maitei Sahi Taraganipan Apopa El Nongjai Yaripo Koirom Makhalekai Dagini Makoi Anigi Manungda
Laisram Krenadi Maitei Aruba Pibam the Lady Mahaki Makung Ani Makoki Laibaki Saruk Manaton Amadi Makut Oi Sopadagi Lying Nava Impalda referred to Kre Makoi Ani resident Topam Dagi Laukalaba Matung Ahanba Oina 12 AR that like Nava Ukalake Sagolmang District Hospital Sanaba Jatra Hulaba Matung Langi Sayan Aba Laibadagi Vigilance na Tigatuna Asum Aran Kangdok Naba Hotna Ribatu Atuba Matam da Loisinduna Hospital Sanaba Hotna Biu Haina Purju Nupi Look Advisor Taungjam Inauna Pungdokre Ngasi Manipur Press Club ta Paumisinga Unabada Mana Makha Taraduna Sagolmang District Hospital Asi Langi Sayan Aba Lai Haina Haukiba April Tarukta Kairau Kendra Sanaba Jatra Hunkibadagi Kundakpam Kendagi Miamna Hospital Hongba Yaroi Haina Irang Horaki Kundakpam Kendagi Senior Citizen Gi Ahal Lamansina District Hospital Sagolmang the Sanabagi Damak Chief Minister Amadi Health Minister Ga Unaduna Wari Sanaki Chief Minister Amadi Health Minister na Hospital Sanabagi Damak Vigilance ta Akupa Marol Tigatuna Kandok Laba Matung Sanaba Hotnagani Haibat Wapam Tamlaki Atuba Matamda Vigilance na Tigapiduna Sagolmang the Hospital Asi Sabiduna Kundakpam Kendagi Miamna Tamui the Paudi Basarang Naba Asi Kohan Biduna Santi Laina Hingan Biu Haike Health Minister Unaruda CM Amasung Minister na Sagani Haina Pundok Pirakoda Pundok Pipa Sigidamak Honorable CM Amasung Honorable Minister Health Hainingai Laitana Tagasari Aruibada Masi Paoda Impal East District Hospital Sagani Haraga Sadana Tinta Haliba Asi Atuba Matamda Sabiu Aduga Tinta Haliba Asibusu Tigat Piduna Mara Leba Mi Adubu Dandi Bibiu Regional Party Ama Oriba Prajagi Masin Satpa Irendro na Haikre Magarang Court na Bell Pikiba Adu Yazaduna Sajiwa Zeldagi Torokpani Mahangna Piat Bon Asi Yabagi Maramdi Mahpu Thado Pinaba Miam na Democratic Oiba Khongjang Kaya Sangsilabaso Laingak na Tabi Dabadagi Akan ba Khongjang Sangsinanaba Miam na Lautorakpa Asida Masamaksu Saruk Yaraga Sangsinanaba Amadi Laingaki Manakong Yahonabagi Damakne Ban Blocket na Singba Khongjang Sangsin Riba Pauba Miamgi Kolauta Sinadabagi Tawong Asi Pende Mahak Sumi Haibadu Soidana Utkani Haina Ngasi Prajagi Office ta Pangthokpa Paugi Mifamda Irendrona Phongdokpaga loinana Miamna Mangonda support Taubirakpagidamaksu Miambu Kai Khumnaba Ulakle Ladiva Prajagi PRJ gi supporters members na masidi peaceful democratic means sijanabata yadrabanina tungan ba ban natraga tungan ba protest format ama sijanarpagi pibam laire haibadagi ai jail dagi thokpani ngang se ai innocent oi haibasima ai proof tongnaba ai hujik sem sadun laire lawyer su ne oi ai isana defend tokjagani Hauji Sports Authority of India Special Area Grami Sai Sak Dawusu Masanagi Course Oina Laidiba Maibam Prem Kumar Bo Ngarang Manipuri Students Federation MSF ki office ta Kauraga Wahang Pahong Chatabada Natara Kut Tarakpagi Mayokta Sai Saki Sanaroi Sing Amadi Ko Singna Ngase Minithong Manakta Laiba Manipur Mountaineering and Training Association gi Mamang the Wakat Mipam Pamkre Ngasi Wakat Mipam Aduda Asum Aran Karino Kangdana Oza Mada Kut Tabirakpa Yaningde Asum Bawayal Putopio MSF Kim Yoi Sing na Oza Puba Yaningde Mara Labasing Atubada Legal Action Lobby Haiba Warol Kaya Play Carsing the EK Wakat Mipam the Saruk Yakiba victim Oiriba Kos Maibam Prem Kumana Pongdorapada MSF na Kobadagi Yamna Tazana Wari Watai Sagani Kalaga Salubani Aduda trial selection gi matangda Manipuri Masa Khande Haina SARS Tawraki Adubu Hiram Sigi matangda MSF ki Thomi Singda Wa Haina Bahonabada Haiba Nangdana live attempt Tawbugi Mongda Khut Tharakibani Maram Masina Mari Lainaba Singi Matakta legal action Lokhatpiu Haike Aidi yam good faith da yamna laibang masa ta ba mongda anane nagadaba manbagi ai itomta satpani angang maga adai da moina hege obaga wari se kanagumba moida panghai da haijan ba group haibadi adugi wa khaktang taraga aigi sengdokna ba aina haijana ba chance supi bibi da bida amasung aina haiba wa amata tabi da bida sai sijenaraga chokrina degi MSF secretary masama yauna amadi volunteer amani moi ani humna aije round toraga fujalapana Amaronda Sahi Asigi July Mapandagi Tarataru Pauba Brazil da Pangthokadaba
taret suba sub junior amasung junior world Wushu Championship 2018 da saruk yanaba trial selection tawbada niyom sumna tawde haibagi sanaroi kharna MSF da wakalakpadagi selection asigi head coach side coach maibam Prem Kumar bo MSF na kauduna wahang chathaduna phui haibadagi ngasi ayuk saigi Wushu sanaroi singna top lairakta MSF office ki polam sing thugai khre Thoram siga mari lainana laikai gi myoi sing maroina maira paibi singna MSF office mafam sabada hongdok kinaba appeal tawkhre laikai asida khatna sainaba maihau langpok thoklabadi mi kungna taba maramna pathok oirakani MSF office oiriba school asigi head mistress na MSF office oibiraganu school oina lehenbiu haikre Amarom da sahi asigi July mapandagi tarataruk phauba Brazil da pangthok kadoriba taresuba World Junior and Sub Junior Wushu Championship ta saruk yarunaba selection tawbada niyom chumna tawdre haina Wushu Association of Manipur gi General Secretary Y Brojena ngasi press club ta pawmisinga unabada phongdokre mangna makha takibada makoina Kaningba Miyoi Khale Wushu Federation of India da Association gi Maikaidagi Aiba Serol Thaduna Wakat Kre trial selection Bupan da Pangthoki Masida Saruk Yarunabagi Damak May Tarahundoida Sanaroising Impal Thadoki Masida Nupa Taret Nupi Ahum Khanki first selection Asigi Matungda second suba Amasung third suba trial Pangthok Tuna Khan Kraba Sanaroi Tara Asigi Manungdagi Manga Khandoki Ani suba masung ahum suba trial selection pangthok tuna sanaroi manga khandok kiba asi lautuna ba yaubra haibagi singnaba laire association gi maikai dagi trial selection asida head coach oiba saigi coach maibam Prem Kumar da hanglubada mahak khangde yaude hairake adubu ahan ba trial gi selection pangthok kiba adudi Prem Kumar gi sahi yaurami masi asoba namthak amani lana select thopagi mayok da action laukhatlagani haike Ngang sing si khalli khande haibagi trial tawi tawdi haibagi result amadi adum pire handaki oina di khoi association da information amata piraktra parents sing na tamakpada guardian sing na tamakpada angang sing si yum da thokronoi khandri haidra second trial last trial khoi final trial si bu sungdok tawgi angang sing masa sing na ama hok tawgi dre adu khoi je khudobi thila thila ta thoi na adu maina haibadagi ai si nungai manda ba secretary side tagi amasung Wushu Association side tagi koina federation da koina si thajage CPI National Executive Member Dr. Narana Haikre BJP na lusingba sahi mari pharaba ND sarkar fail oire chenjau paiba co-operator singna mai onsinba jat pijat khaiba sarkar ni wafam singa si CPI office da pawmisinga unabada Dr. Narana phongdok kibani Dr. Namakha Taraduna Handak June Ahum Dagi Mari Power New Delhi da CPI Executive Mipam Pangtho Pada Isamak Saruk Yarduna Kanana Kibada Barki Hausi Oiriba Pibam Asigi Matangsu Saruk Yake University Amasung Research Center Sing da BJP ge RSS na Khut Tingjinduna Ngasidi Mathong Maram Khangdre Laibak Asigi Sel Thungi Pibam Khwaidagi Patre Mioi Kaya Thabak Pigani Wasakhraga Thabak Pibangamdre Unakiba Aduda CPI State Secretary Swatin Kumar su saruk yarduna Manipur gi territory kaiba yaroi warep launaba CPI gi Sudagori ni haiba laikre haike election da BJP da chawna pesha pang ba kangbu adu gi pen na bohana bada they are looting the public money so we are calling a nationwide protest against the price rise against the fuel price hike. Loinana, like August ki tarikh amadagi na taramari bhause nationwide campaign ama CPI ni Agriculture Department ki samam 2017-18 gi makhada farm machinery amadi equipment sing lainabagi paisa deposit tawkraba beneficiary singna chaliba thasigi tang 13 phawgi manungda machinery amadi equipment singi delivery salan ga loinana Department report Taronaba Director of Agriculture Manipur gi Serol Amana Hairi Serol Asina Makha Taraduna company dealer singdagi kanagumba beneficiary na machinery amadi equipment sing lauthokraga report Taradana beneficiary singe subsidy makha taba khanararoi hairi machinery amadi equipment sing thasigi tang tarani thoi leipau pupa numita yenthoklagani haina Serol sina makha tana hairi
39 Assam Rifles Kaksing Lamkhai gi Deputy Commandant Major na thadropa serol amagi matung ina Assam Rifles Public School HSS Kaksing Lamkhai gi hangduna leiriba principal gi pham lawgadawri hairiba pham asigidamak sahi taragi higher studies da teaching experience leiraba subject amada bet loiraba mioi singna lakliba tang mapan phawbagi mamang da darkas thaba yagani maduda principal lawnabagi interview na June 13 gi ayuk pung tara tabada school sida pangthokani haire Namo app के खुथांग दा Prime Minister Narendra Modi na Pradhan Mantri Bhartiya Janan Sadi Pariyona amasung atai haksel ga mari lainaba thausil singi kanaba phanglagadaba mioi singa wari watai sanakre Healthy India amagidamak Swasth Bharat Mission na maruiba thodang amal lauri scheme asina miyai salabasing lairaba khudong sadrabasing da kanaba phanglagani generic medical store lising hum satruk hangdokre hairi Jharkhand की Seraikela Kharsawan district की Kusai police station की manung sana laiba Jamaro foresta Mawesinga nomai kapnabagi thodok amada Cobra battalion के CRPF commando amaga assistant sub inspector amaga sire thodok adu area adu da lalawasing sathok sasin tawagi pau amadagi ngaseyo 203 Cobra battalion ga district police ki apun batim amana anti maoist operation sathabada thokibani additional directorate general of police RK Mulik na phongdok khibada laikhidraba CRPF personnel ado Meghalaya gi North Garo Hills tagi utal raba amasung ASI aduna Kusai police station da posting taba banwa orawani haiba khangmangam le hairi Mahatma Gandhi na naha oringida train tungduna saringida train dagi intharakhiba mafam Pentris dagi Peter Martinsburg railway station aduda external affairs minister Sushma Swaraj na tungduna satkre numit mangani gi khongsata South Africa da lagliba minister Swaraj na Gandhi na saitagra khongjang changsen khiba mafam aduda laki hairi lisingama sanipan maifira humdoi gi June gi tang tareta Mohandas Karamchand Gandhi na first class compartment amada train tongduna lakpada Peter Martinsburg station da train dagi intharakibani matam aduda ukel naha ama oikiba Gandhi bo saitagra principal sing changsinanabagi lambi phagatkibani hairi hauzik aroibada maroiba pau amuhana World No Tobacco Day gi thoram pangthokre beneficiary marifuni thoida lemna gas yanthokre loinana NDA sarkar fail oire haina doctor narana haikre ngasigidamaktadi image Paodam pijaba loisinjare miyeng tabiba punamukpu amukka hana kurumjari